अहानबदा मरोइबा पाउ पिजरी पार्लियामेंट अमदी असेंबली दा चादा कुंट्रा हुंदोई नुपीगी रिजर्वेशन पीनबा खोंजंग संगसेलुनबा दिल्ली गी दमक मणिपुर दगे खोंजंग रoi कुंट्रा निथोय लमथाख्रे Global Naga Forum na Sinduna Kohima dagi lamtharakiba numit nini ki Naga Solidarity Walk ngasi Senapati Yorokuna loisilagani. Amadi India da haukiba pung kun marida nauna COVID-19 positive oiba mioi listing kun ga chamri supna mapal thingna kre mioi kunthwa ni thoina laikidre. Kurumzari, Poni TV na pizaba Manipuri pau miyang tabili basingbu Jennifer Sarmana taram nakjari. Pungja si fawbagi maru iba pau sing santok na pizari. August amadagi mapal fawba Women Reservation Bill pass tong nabagi damag. Delhi gi jantra mantra da kongjang sang seluna ba Manipur dagi ima kuntrani toy ngasi infal thadokre. Kwai naban kaitel gi tongan ba ima loop all Manipur nupi marup Manipur kaitel nupi marup amadi Roadside Vendor Welfare Association gi mihut kuntrani tuina saruk yaduna chat khiba ngasi gi khongchat aduga mari leinana all Manipur nupi marup ki president Maisnam Ongbi Sakina khongchat adulam tharaduna paumi singda phongdokibada chahi kun manga gi mamang dagi hauna parliament amadi assembly da nupi singi state reservation pinaba taksinduna lakli Adubu hokiba lising ani tarada India gi parliament session manungda matam adugi speaker oibirambi Meera Kumari na parliamenta chada kuntra humdoi leigadaba women reservation bill Rajya Sabha da pass tauki adubu hozik fawba Lok Sabha da pass taudana leiri Maram asna hozik zathariba parliament ki nongzumi famda National Federation of Indian Women ki makhada India gi nupi mayamna rajniti gi khetna bathamdana India gi state kun taret kun nipal dagi nupi sing laktuna August amadagi mapal fawba Delhi gi jantra mantra da leptana khongjang sangsingani Khongjang asida Manipur dagi su nupi kuntrani thoina saruk yaruna ba ngasigi khongchat asi lamthabani haina phongdokhi Parliament ta amadi assembly da Reserve nupi singi reserve sit thamna na bagi damakta ai koi bharot punamaki oina August ki tarik 1 dagi na tarik 8 phawbada dharna jantra mantra da dharna phamba chachari bani sigumda ba dharna phamba chachaba sidaida ai koi Manipur dagi ai koi ngasi mihut kuntra gani thoina saruk yaba chachari Global Naga Forum GNF na sinduna ngarang dagi Kohima dagi lamthar kiba numit nini gi Naga Solidarity Walk ngasi Senapati Yorokna loisingani One People One Destiny haiba wakalon da pangthokliba khongchat asida Assam Nagaland Manipur amadi Arunachal Pradesh da khundariba Naga singna saruk yari Kilometer marfu hena chatkadaba khongchat asida saruk yari basingna maram da ngarang yoroktuna ahing ama yareklaga ngasi amuk Senapati gi damak khongsalakre GNF ki advisor Dr. Bishir Sanyuna khongchat asina Naga singbu amata oina punsinduna Naga gi puwari amadi lam singbu ngakpagi pandam da pangthokpani haiki Regional Institute of Medical Sciences RIMS na khayatagi tumor mai pak na ngarang lokthokpak ngamkre Plastic and Reconstructive Surgery Department ki Dr. A.K. Bohol na luchingba kanggu amana pung mapal chang na surgery tawraba matung Ameloblastoma kauba khayat ki tumor lokthokuna khong dagi saru machet ama lauraga khayat ka mawung manana semlaga amuk hapki Operation aduda yaukiba Dr. Singh adudi Dr. L. Oken Dr. Nehar Sinam Dr. C.C. Elangbamni amadi Anesthesia na Professor L. Deben Dr. L. Isori amadi makhoigi timni Bisnupur District ki Utlaumayay Laikai Community Hall da tha ama chupna satarakpa culture gi lamda nainaba thoram ama ngarang loisinbaga loinena Gaura Lila release tobagi thoram BJP gi President A Sardana athoiba meeting oituna pangthokre Ministry of Culture gi meeting makhada Research Center and Traditional Folk Music Utlau awang na sinkiba thoram aduda khang hairaba oza guru kaya saruk yakhi loinena Hindu dharma gi lamda wangangki amadi matam kuina urudraba Gaura Lila khudol tamduna miyamda yanghanki Thoram aduda A Sardana haikibada aikoina tungda haurakliba naha singda spiritual gi wakalon ningthina khangan gadabani madudata aikogi lakta santi amadi nungsinaba purakani haiki
Thorom aduda Bisnupur Jila Parishad ki Adaksha T.S. Ramabai nasu aikhoigi mamal yamlaba culture bu yokhatuna tungda thaksi khasi laiba khunai ama oine ba hotnasi haiki. Wakalon manaba apunba wama kangleipak na lakliba August ki tangkun Meitei lon na India ki Nepal suba schedule da chon kiba chahi kuntra mapung farak pagi ningsing thoram Manipur Press Club ta pangthokani haina wama kangleipak na thadorok pachirol amana khangan lakli thoram asigi manung chana lamdam asigi ayi basing na ijaba mamang da laidik oina phone ki driba maton chongkhatlakliba Meitei lol haiba hiramda wahi pareng kundagi kuntra muk sangba saireng lakliba August ki tang tara taruk fawbada wama da thazan birak na ba khangan dakli pawgi marak thakna aten babre amatang lominasi UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba signa admission tawbiba yaragani offer tawzariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba setni last date of admission na July 31st ni akupa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro Breki matung taram nokchari makhataba pau pizari India gi awang nongpok state sangi manungda ing kumjali sing ani kungi April dagi ing kumjali sing ani kuni thogi March fawbada Assam na khut chalaba matungda siba amadi police ka khut thokna ba sibagi masing khwaidigi yamba state oire aduga Nagaland na khwaidigi yamdaba oire wafam ase Ministry of Home Affairs na MP Dr. Abdul Samad Samandi na hanglapa unstar question amagi pakhumda phongdokhibani MSA gi data aduna Assam da hariba matam asida custodial debt ni fuma thoi amadi police encounter da mioi kuni thoi laikhide Nagaland da custodial debt ama amadi police encounter da ama Manipur da custodial debt ani amadi police encounter da ama Meghalaya da custodial debt kun amadi police encounter da ani Sikkim da custodial debt taruk amadi police encounter da amata yaukide Tripura da custodial debt taret amadi police encounter da amata yaukide Mizoram da custodial debt taramathoi amadi police encounter da amata yaukide amasung Arunachal Pradesh da custodial debt manga amadi police encounter da ama laikhide haina palli Twin seater MiG-21 aircraft amakai bada India ki Air Force pilot ani laikhidre Thokdok asi Rajasthan ki Uttar Lai Air Base tagi routine night mission ki damak pairakpada Barmer manakta ngarang numidang pung mapalga minute tara rom chatpa aduwaida thokibani haidi Laibak tiba thokdok aduda laikhidraba Air Force pilot ani adudi Wing Commander M Rana amadi Flight Lieutenant Advitya Balni haidi Air Force pilot ani na laikhidabada nungaitaba phongdok laduna laikhidraba pilot ani gi imung manunggi awabadasu saruk yari haina Indian Air Force na phongdoki bagal oinana thokdok asigi matangda thizinaba court inquiry order amasu thokre haidi Rahul Gandhi na ngasi Prime Minister Narendra Modi gi home state su oiriba Gujarat ki hojik paliba lengakta dry state oina laukthokraba lamdam asida nisha gi potlam sing mataw karamna fanglibano amadi mafia gi miyoi singbu kanana kan khatuna thamlibano haina Twitter gi khutangda hangkhre Ningsing bayai haukiba numit karani asida Gujarat ta hu chenba yu thapadagi miyoi kuntra taruk Bota district amadi Danduka taluka da laikhidre amadi miyoi kaya amana laikanakhi Gujarat Prohibition Act ki makhada Gujarat asi dry state laukthokna yu yon ba amadi leiba chinglibani Tha asigi kuntarukta Baller da tamthiba mawongda BJP ki youth wing gi luchingba Pravin Nature Hat pada chenaba mioi ani Dakshina Canada police na ngarang fari
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯖꯥꯀꯤꯔ ꯆꯍꯤ 18 ꯁꯕꯥꯅꯨꯔꯗꯒꯤ ꯑꯃꯗꯤ ꯁꯥꯐꯤꯛ ꯆꯍꯤ 18 ꯕꯦꯂꯔꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯁꯤꯌꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ SDPI ꯑꯃꯗꯤ ꯄꯣꯄꯨꯂꯔ ꯐ꯭ꯔꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ PFI ꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ पुलिस की मतुंग इना थौदोक असिग मरी लेना मियोय कुनमाथोय रोमदा वहंग पहंग सचखरे हाइदि कर्नाटका की चीफ मिनिस्टर बसवराज बोमाइना लाइखिद्रबा प्रवीणेटर की युमदा चटना लाइखिद्रबगी लोइना बिदा चेक ओइना लुपा लाख 15 खुसिनाखि कर्नाटका की बीजेपी यूनिट असु लुपा लाख 15 पीनबा लाथोखरे नाकल अमरोमदा मैंगलोर की सूरत कालदा लैबा टेक्सटाइल की दुकान ममांगदा ngarang sakhangdaba miyoy kharana chahi 19 khakta ngariba nupa ama hatoklamle थौदोक असिदा लाइखिद्रबा मियोय असगी ममिंग मोहम्मद फजल कवी सूरत काल मनाक्ता लैबा मंगल पिटकिनी हाइरी महाक थौदोक अदुदा तमथिना सोपदगी लाइकननबा हाइदुना हॉस्पिटल दा पुखटलपदा लंबीदा कनबा ngamdana लाइखिदबनी मसिगा मरी लेना जुलाई 19 फावबा सूरत काल पनम्बुर मुल्की अमदी बाजपे पुलिस स्टेशन कोनबा मफम सिंगदा CRPC की सेक्शन 144 मखादा अथिंगबा तमजिनख्रे हाइरी यूनियन हेल्थ मिनिस्ट्री की डाटा की मतुंग इन्ना इंडिया दा हौकिबा पुंग कुनमरी असिदा नौना कोविड-19 पॉजिटिव ओइबा मियोय लिसिंग कुनगा चामरी सुपना मापल थिंगनख्रे अमदी मियोय 19 थोइना लाइखिद्रे मसिगा थारगा हौजिक फावबदा लाइचट असना मरम ओइरगा लाइखिदबा मिगी मसिंग पुन्ना लाख 5 लिसिंग 13 चनी यांखै निपाल ओइखिबगा लोइना हौजिक इंडिया दा कोविड ना नादुना लैबा मिगी मसिंगना लाख 1 लिसिंग 94 चमापल मरफु निपाल दा हंचखरे पॉजिटिविटी रेट ना चादा 5.2 ओइखि अमसुंग फगतपगी चांग ना चादा मरफु 19.2 निपाल ओइखि हेल्थ मिनिस्ट्री की मतुंग इना हौजिक फावबदा लैना असदगी ngakthoknaba leibak asigi oina crore chani subna ahum hena covid vaccine kapthokre haidi loisilakpada maruiba paw mukhana pizari Parliament amadi assembly da chada kuntra humdoi nupi gi reservation pinaba khongjang sangseluna ba Delhi gi tamak Manipur dagi khongsang loi kuntra ni toi lamthakre Global Naga Forum na sintuna Kohima dagi lamtharakiba numit gi Naga Solidarity Walk ngasi Senapati Yorokuna loisilagani Amadi India da haukiba pung kun marida nauna COVID-19 positive oiba miyoy lising kunga jamri sutna mapal thingna kre miyoy kuntrani thoina laikhidre Pungja sifawbagi Poni TV gi Manipuri paw migyang tabiriba singbu amukana khurumzari